Lakhipur Online Putoksaba Jun gi tang taret Nongmaijing numit ki Khomjinba Pao tabirasi. Ahanbada marui Pao. Sri Bhumi gi Nalugao da thoki ba thodok ta sandorakli ba toka singda mitei gi civil society loop kaya na peda ba phongdok na khre. Nalugao gi thodok pu amsu Sri Bhumi district committee na akan mamong da yaning da ba phongdorakli toka sandok pa leptuna santi thamdana ba pil tawrakli. Assam ki mahisang singda class 6 tagina class 8 phawba Assam ki history amasung geography compulsory ohen gadori. Patna coaching center da thok leba pungta bagi thodok nem thaba leitri amasung Jantar Mantar da Cockroach Janata Party ki chawra ba khongjang chathakre kendra ki mahima singi mantri pham thadok na dabi tawkre. Haujik mapung ba pau tabirasi. Haukiba Jun gitang ama ningthauka benumita Sri Bhumi district ki manung chena leiba Nalugao da santiba lakpa Bangali Muslim naha anibu Nalugao gi mioi kharana tamthina phubi khibagi thodok adugi matangda sandorakli batoknga singbu mitei gi civil society loop kayana kanna yaning da phongdorakli thogli ba thodok aduga mari leinana ngarang lupasigi mihut sing yauna Silchar Boys Hostel da mipam ma pangthokre mifamna thodok adu yamna laibak thiba thodokni adubu thogliba thodok adugi matangda social media da tokha sandokliba si yamna mak laibak thibani thodok asi mitei singa mari amata leinade haina Dr. K.N. Chan, Vice Chairman, World Mitei Council CEC, Lamabam Birendra, President, Manipuri Sahitya Parishad, Sri Bhumi District Committee, Beni Misra, President, Olasa Manipuri Mairapabi Apunba Loop Ampal, Bir Singha, President, World Mitei Council, Sri Bhumi District Committee, Sabi Kumar Singha, Vice President, Amsu CEC, Sawaijam Subongkor, Vice President, World Mitei Council Assam State Unit, Vijaya Singha, Secretary Ampal, Mutung Gunadhon, President, Nongin NGO, Laisram Setajit, Advisor Amsu, Bijen Singha, Social Worker Dulop Sora, Chingsubam Nabakumar, Vice Chairman, WMC CEC, Kirogopal Sharma, General Secretary, Manipuri People's Front, Silchar District na Chingba Miyoi Singna Saru Yaduna Phamkiba Mifam amada phongdokre. Ming Lamamam Birendra Singh Kawi, Sri Bhumi Jila Karingas Kini, Ji Manipuri Sahitya Parishad Assamgi Karinga District Committee ki President oina lejari jamna laibak thiba haigadra akhoi Uttarakhand da Nalugao ko ba khunasida thoi da ba thodok ama thokibadagi jam sathina akhoi ga jamna tonaba ningi maramda akhoi pien da ba ma lebadagi ngasigi akhoi gi media gi se no promo kona consider-ga akhoi gi manungda pien da mamul mase asigi tamta akoi clarification sengdukpagi tamta akoi wakhalo nama khalaga media ge mangda akoi hajiri sini akoi ge moina akoi gi Facebook ta amoi media ge kanguna heibo heitebe khangbo khangdebo khangbona su khara khangdabana ayamani adona moina sai ge Manipuri haibo wam pakusina tuna mudai se akoda ta ko adugumagi pheba mama ugusiga akoi da nungnang mama poe aduna koina media da sudi sengduk chadi se uji thoi ba ghotona si mafam da miti khunsu leite miti macha som ta jaude ayama karna Manipuri matakta mona panbata natana media da loan akai ba loan su season na ko jaure akoi gi pungna famlam da Manipur ho panang ko jaw se asigi pien da base ase otomona khang da basu harama jai adugo thodok asigi damta de akoi sidam chatina nuaite ai ming Laisram Bir ado ai se hoji koi gi World Mitei Council gi District Committee gi President oina koi gi Sri Bhumi District Mayam Kanarba Karingas District Committee gi President ama oina asigi media tong da kangan jaba hai babu Patharkandi town ga naknabada leiba Bisnupia gi Nalugao hairiba Nalugram asiga akoi gi Nalugram ga thangana leiba moiga Mambari haiba kunnase yamna nakna leinaba kunni aduna aikoina asigi matangda hajiki oiriba koigi thodok se yamna laibak thiba thodok amani haina aikoigi World Mitei Council gi maikei dagi aikogi miyamda khanganjaba haibabu ngasi viral dumaina thuiba thodok wa thok ase aikogi Manipuri haina puthokliba
ꯀꯩꯅꯣꯁꯤꯡꯁꯦ ꯚꯥꯏꯔꯦꯜꯁꯤꯡꯁꯦ ꯂꯦꯞꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯍꯥꯏꯖꯔꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯅꯥꯂꯨꯒ꯭ꯔꯥꯝ ꯍꯥꯏꯔꯤꯕ ꯈꯨꯟ ꯑꯁꯤ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯒꯤ ꯈꯨꯟꯅꯤ ꯑꯁꯤꯒ ꯃꯩꯇꯩꯒꯤ ꯈꯨꯟ ꯑꯃꯠꯇꯁꯨ ꯌꯥꯎꯗꯦ ꯃꯩꯇꯩꯒꯤ ꯈꯨꯟꯒ ꯃꯔꯤ ꯂꯩꯅꯗꯦ ꯃꯩꯇꯩ ꯃꯆꯥꯒꯁꯨ ꯃꯔꯤ ꯂꯩꯅꯗꯕ ꯊꯧꯑꯣꯡꯅꯤ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯐꯥꯟꯖꯃꯝ ꯁꯕꯤ ꯀꯨꯃꯥꯔ ꯑꯩ ꯄꯥꯊꯔꯀꯥꯟꯗꯤꯗꯒꯤꯅꯤ ꯉꯁꯤ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯤꯡ ꯃꯌꯥꯝꯒ ꯄꯨꯟꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯍꯟꯗꯛ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯇꯥꯡ ꯑꯃ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯅꯥꯂꯨꯒꯥꯎꯒꯤ ꯏꯟꯁꯤꯗꯦꯟꯒꯤ ꯃꯇꯥꯡꯗꯅꯤ ꯅꯥꯂꯨꯒꯥꯎꯗ ꯑꯍꯥꯟꯕꯃꯛꯇꯗ ꯅꯥꯂꯨꯒꯥꯎꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯤꯅ ꯐꯨꯕꯤꯔꯕ ꯃꯇꯨꯡꯗ ꯌꯥꯝ ꯊꯤꯅ ꯁꯣꯛꯂ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯤꯜꯆꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯅꯍꯥ ꯃꯆꯥ ꯑꯅꯤ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯋꯥꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯤꯑꯣꯏꯕꯅ ꯑꯗꯨꯛ ꯇꯝꯊꯤꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯃꯤꯑꯣꯏꯕꯅ ꯃꯤꯑꯣꯏꯕ ꯑꯃꯕꯨ ꯑꯗꯨꯛ ꯇꯝꯊꯤꯅ ꯐꯨꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯝꯁꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯟꯗꯦꯝ ꯇꯧꯖꯔꯤ ꯂꯣꯏꯅꯅ ꯃꯣꯏꯅ ꯊꯥꯡꯒꯠꯂꯛꯂꯤꯕ ꯄꯣꯠ ꯑꯗꯨꯗ ꯃꯅꯤꯄꯨꯔꯤ ꯍꯥꯏꯔꯒ ꯄꯟꯕꯗꯣ ꯑꯗꯨ ꯈꯛꯇ ꯅꯨꯡꯉꯥꯏꯇꯕꯗꯨꯒꯤ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯒꯦ ꯍꯥꯏꯅ ꯉꯁꯤ ꯃꯈꯜ ꯃꯊꯦꯜꯒꯤ ꯄ꯭ꯔꯦꯁ ꯃꯌꯥꯝ ꯑꯃꯒꯁꯨ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯣꯂꯤ ꯂꯣꯟꯗꯁꯨ ꯑꯣꯖꯥꯁꯤꯡꯅ ꯀꯩꯅ ꯃꯌꯥꯝꯅ ꯐꯣꯡꯗꯣꯛꯄꯤꯈ꯭ꯔꯦ ꯑꯗꯨꯗ ꯃꯣꯏꯅ ꯃꯅꯤꯄꯨꯔꯤ ꯍꯥꯏꯅ ꯄꯟꯁꯤꯜꯂꯛꯄ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯄꯦꯖꯇꯨꯒꯤ ꯑꯗꯨꯒꯤ ꯆꯦꯅꯦꯜꯗꯨꯗ ꯆꯪꯕꯤꯔꯤꯕ ꯀꯣꯃꯦꯟ ꯇꯧꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯅꯗꯤ ꯉꯥꯡꯉꯛꯄ ꯃꯇꯝꯗꯗꯤ ꯃꯣꯏꯅ ꯉꯥꯡꯉꯛꯏꯁꯦ ꯃꯩꯇꯩꯗ ꯄꯥꯟꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯃꯑꯣꯡꯗ ꯉꯥꯡꯉꯦ ꯍꯧꯈꯤꯕ ꯖꯨꯟꯒꯤ ꯇꯥꯡ ꯑꯃꯗ ꯄꯊꯥꯔꯀꯥꯟꯗꯒꯤ ꯅꯥꯂꯨꯒꯥꯎ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯃꯅꯤꯄꯨꯔꯤ ꯄꯣꯁꯇꯤꯗ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯑꯣꯂꯥꯁꯥ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯑꯃꯁꯨꯡ ꯁ꯭ꯔꯤꯚꯨꯃꯤ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯊꯧꯗꯣꯛ ꯑꯗꯨ ꯃꯨꯁꯂꯤꯝ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯃꯥꯡꯈꯤꯕ ꯁꯟ ꯊꯤꯕ ꯂꯥꯛꯄꯗ ꯃꯈꯣꯏꯕꯨ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯅ ꯆꯤꯡꯅꯗꯨꯅ ꯇꯝꯊꯤꯅ ꯐꯨꯕꯤꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯑꯝꯁꯨꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯐꯝꯗ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯁꯨꯡ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗꯣꯛꯄꯤꯅꯕ ꯂꯩꯉꯥꯛꯀꯤ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯥꯏꯟꯒꯤ ꯊꯕꯛ ꯂꯧꯈꯠꯅꯕꯁꯨ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯍꯥꯏꯖꯔꯛꯂꯤ ꯑꯃꯔꯣꯝꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯤ ꯁꯃꯥꯖ ꯄꯨꯝꯕꯕꯨ ꯃꯔꯥꯜ ꯁꯤꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯤꯑꯣꯏ ꯈꯔꯒꯤ ꯐꯠꯇꯕꯒꯤ ꯊꯕꯛꯅ ꯁꯃꯥꯖ ꯑꯃꯕꯨ ꯃꯔꯥꯜ ꯁꯤꯕ ꯌꯥꯔꯣꯏ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯃꯔꯥꯜ ꯂꯩꯕꯁꯤꯡꯕꯨ ꯊꯤꯗꯣꯛꯇꯨꯅ ꯑꯥꯏꯟꯒꯤ ꯃꯥꯡꯗ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯔꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯁꯃꯥꯖꯀꯤ ꯑꯄꯨꯟꯕ ꯁꯛꯇꯝꯕꯨ ꯑꯩꯈꯣꯏꯅ ꯁꯧꯒꯠꯂꯤ ꯃꯤꯑꯣꯏ ꯈꯔꯒꯤ ꯊꯕꯛꯅ ꯁꯃꯥꯖ ꯑꯃꯒꯤ ꯁꯛꯇꯝ ꯃꯥꯡꯍꯟꯕ ꯌꯥꯔꯣꯏ ꯃꯤꯌꯥꯝꯅ ꯁꯥꯟꯇꯤ ꯊꯝꯅꯅꯕ ꯇꯣꯉꯥ ꯁꯟꯗꯣꯛꯄ ꯊꯤꯡꯅꯕ ꯑꯃꯁꯨꯡ ꯑꯥꯏꯟꯕꯨ ꯃꯊꯧ ꯇꯧꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯑꯃꯁꯨ ꯁ꯭ꯔꯤꯚꯨꯃꯤ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯉꯥꯡꯕꯝ ꯔꯣꯕꯤꯟ ꯑꯃꯁꯨꯡ ꯁꯦꯀ꯭ꯔꯦꯇꯔꯤ ꯇꯧꯔꯥꯡꯕꯝ ꯃꯣꯂꯤꯅꯥꯒꯤ ꯆꯦꯔꯣꯜ ꯑꯃꯗ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯆꯠꯂꯤꯕ 2023-23 ꯃꯍꯩ ꯃꯁꯤꯡ ꯆꯍꯤꯗꯒꯤ ꯔꯥꯖ꯭ꯌ ꯑꯁꯤꯒꯤ ꯁ꯭ꯀꯨꯜꯁꯤꯡꯗ ꯀ꯭ꯂꯥꯁ 6ꯇꯒꯤꯅ ꯀ꯭ꯂꯥꯁ 8 ꯐꯥꯎꯕ ꯑꯁꯥꯝꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯃꯁꯨꯡ ꯖꯤꯑꯣꯒ꯭ꯔꯥꯐꯤ ꯀꯝꯄꯜꯁꯔꯤ ꯑꯣꯏꯍꯟꯒꯗꯧꯔꯤ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁ꯭ꯀꯨꯜꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯁꯤꯡꯗ SCERTꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯦꯔꯣꯜ ꯑꯃ ꯊꯣꯛꯈ꯭ꯔꯦ SCERTꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯊꯣꯛꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯁꯕꯖꯦꯛ ꯑꯅꯤ ꯑꯁꯤꯒꯤ ꯇꯝꯕꯤꯕꯒꯤ ꯊꯕꯛ ꯖꯨꯟ ꯊꯥꯗꯒꯤ ꯍꯧꯅꯕꯁꯨ ꯍꯥꯏꯔꯤ ꯀ꯭ꯂꯥꯁ 6ꯇꯒꯤꯅ ꯀ꯭ꯂꯥꯁ 8 ꯐꯥꯎꯕ ꯍꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯁꯥꯝ ꯑꯃꯁꯨꯡ ꯖꯤꯑꯣꯒ꯭ꯔꯥꯐꯤ ꯑꯣꯐ ꯑꯁꯥꯝ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯂꯥꯏꯔꯤꯛꯁꯤꯡ ꯐꯣꯡꯈ꯭ꯔꯦ ꯃꯔꯨꯑꯣꯏꯅ ꯑꯁꯥꯝꯒꯤ ꯆꯥꯎꯈꯠꯂꯕ ꯄꯨꯋꯥꯔꯤ ꯑꯃꯁꯨꯡ ꯂꯝꯒꯤ ꯐꯤꯕꯝꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯁꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯧꯁꯤꯡ ꯐꯪꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯊꯧꯔꯥꯡ ꯑꯁꯤ ꯂꯧꯈꯠꯄꯅꯤ ꯍꯥꯏꯔꯤ ꯕꯤꯍꯥꯔꯒꯤ ꯈꯥꯟ ꯁꯥꯔꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯃꯨꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯠꯅꯥ ꯀꯣꯔꯠꯇ ꯃꯍꯥꯛ ꯁꯔꯦꯟꯗꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯃꯍꯥꯛꯀꯤ ꯂꯤꯒꯦꯜ ꯀꯥꯎꯟꯁꯤꯜꯅꯗꯤ ꯃꯍꯥꯛ ꯁꯔꯦꯟꯗꯔ ꯇꯧꯕꯒꯤ ꯃꯍꯨꯠ ꯄꯠꯅꯥ ꯀꯣꯔꯠꯇ ꯑꯦꯟꯇꯤꯁꯤꯄꯦꯇꯣꯔꯤ ꯕꯦꯜꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯔꯤ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯃꯇꯨꯡꯏꯟꯅ ꯈꯥꯟ ꯁꯥꯔꯒꯤ ꯈꯥꯟ ꯒ꯭ꯂꯣꯕꯦꯜ ꯁ꯭ꯇꯗꯤꯁ ꯑꯃꯁꯨꯡ ꯔꯣꯁꯟ ꯑꯅꯟꯒꯤ ꯒ꯭ꯌꯥꯟ ꯕꯤꯟꯗꯨ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕꯒꯤ ꯃꯇꯨꯡꯗ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡꯗ ꯄꯠꯅꯥꯒꯤ ꯃꯨꯁꯥꯂꯥꯄꯨꯔꯗ ꯂꯩꯕ ꯈꯥꯟ ꯁꯥꯔꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇ ꯃꯤꯑꯣꯏ 15ꯗꯒꯤꯅ 20 ꯔꯣꯝꯒꯤ ꯀꯥꯡꯕꯨ ꯑꯃꯅ ꯊꯨꯒꯥꯏ ꯈꯣꯠꯀꯥꯏꯕ ꯇꯧꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯒ꯭ꯌꯥꯟ ꯕꯤꯟꯗꯨ ꯀꯣꯆꯤꯡꯒꯤ ꯗꯥꯏꯔꯦꯛꯇꯔ ꯔꯣꯁꯟ ꯑꯅꯟ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯤꯑꯣꯏ 3 ꯖꯦꯜꯗ ꯊꯥꯖꯤꯟꯈꯤ ꯑꯃꯔꯣꯝꯗ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯈꯥꯟ ꯁꯥꯔꯒꯤ ꯃꯊꯛꯇ ꯑꯥꯔꯝꯁ ꯑꯦꯛट ꯑꯃꯁꯨꯡ ꯑꯇꯩ ꯁꯦꯛꯁꯟꯁꯤꯡꯒꯤ ꯃꯈꯥꯗ FIR ꯄꯥꯟꯈꯤꯕ ꯂꯩꯈ꯭ꯔꯦ
मियामना सोशल मीडिया खक्तदा उरंबा कॉकरोच जनता पार्टी ngarang thangjanumit न्यू दिल्ली की जंतर मंतर दा मियाम गी अचौबा खोंजंग अमा ओइना ओंथोखरे कॉकरोच जनता पार्टी की लुचिंग मखादा यामख्रबम हाइरोय मखोय गी अहलमन सिंह अमसुंग नहा कायमारुमना मफम अदुदा तिनखी सीजेपी की फाउंडर अभिजीत दीपकेना लुचिंगबा खोंजंग अदुदा नीट CBSE यावना तोंगान तोंगान बा एग्जाम सिंग द थोकिबा थौदोक सिंग मरम ओइरगा महिरोय मंगा मसाना मसाबु सिजखिबगी निंगमदबा थौदोक सिंग अदुबु निंगसिंगदुना केंद्र की महिमा सिंह की फम थादोकना दाबी तौखी लैंगाकना महिरोय सिंग वाकत ताबीबगी महुत्ता मखोयगी सोशल मीडिया अकाउंट सिंग हैक तौबीबा अमसुंग पोस्ट सिंग मुथक्तुना मखोयगी खोंजंगबु नमथानबा होनरी हाइना अकनबा मोंगदा यानिंगदबा फोंदोखी थौरम मदुदा थोगनिंगदबा थौदोक सिंग थोक्तनबा दिल्ली पुलिस अमसुंग पैरामिलिटरी फोर्स की कांगबु निफु यावना सेक्शनना ngaksenki थौरम मदुदा ममिंग लेरबा एक्टिविस्ट सोनम वांगचुक सरुजाखी अमसुंग करीगुंबा दीपकेबु फारे हाइना तारबदी महाक चेयोल तरुक चुमना चरा हेनबगी खोंजंग चथगनी सु हाइखी कॉकरोच हाइबासी लैबाकसिगी चीफ जस्टिस न फोंदोखिबा वहाई अमदा युमफम ओइरगा सिजनखिबने सीजेपी असि सुपनतगी पार्टी अमगी मिंग नते मसी ngasiगी नहासिंगी थाजबा मांगबा अमसुंग अवाबगी ममी अमने लैंगाकना महिरोइसिंगी वाकदासी खंगदोकपिबा मथौताई महिमसिंगी लमदांग द थोकलिबा थौदोकसिंग कुपना यंगसिनबिदुना वारोइसिनमा पोरकपा यामनमक मरु ओइरे लखीपुर ऑनलाइन चैनल असिबु येंगबिरिबसिंगना पाव असिबु लाइक अमदि शेयर तौबियु अमदि हौजिक फावबा चैनल असिबु सब्सक्राइब तौबिद्रिबसिंगना सब्सक्राइब तौबियु अरोइबदा मरुओइबा पाव अमुखन्ना श्रीभूमि की नालुगाव थोकिबा थौदोकता संदोरकलिबा तोकासिंगदा मितेगी सिविल सोसाइटी लुप कयाना पेदबा फोंदोकनख्रे नालुगाव की थौदोकपु आमसु श्रीभूमि डिस्ट्रिक्ट कमिटीना अकन ममोंगदा यानिंगदबा फोंदोरकले तोका संदोकपा लेप्तुना शांति थमदना बापिल तौरकले आसाम की महिसंग सिंगदा क्लास 6 तगिना क्लास 8 फावबा आसाम की हिस्ट्री अमसुंग जियोग्राफी कंपलसरी ओहेनगदौरी पाटना कोचिंग सेंटर द थोकलिबा पुंगदबगी थौदोक नेमथबा लेट्री अमसुंग जंतर मंतर द कॉकरोच जनता पार्टी की चावरबा खोंजंग चथख्रे केंद्र की महिमा सिंह मंत्री फम थादोकना दाबी तौख्रे लखीपुर ऑनलाइन यूट्यूब चैनल की पाव संदोक जबा ngasi gi oinadi matang asida loijare।